Ngasi numida wairam phongkhiba kangla paudiki maruoiba pau khara khangasaraga miyamda khudo tamjage sogi kem sabada naga singi mathou natte Kuki gi territory singda kem sabagi haglai young Kuki naga singi party puri gi oiba lamsing phauduna Kuki singna jarama road amasung Tiger Road haina simjimbagi mathakta sogi kem kaya sajinna ba thorang tawrakliba asida NSN IM na miyang sangduna mathou taba thabaksing Paikhanaba Hill Naga Coordination Committee na phongdokhiba adubu yang Kuki gi maikhaidagi yamna kana yaningdaba phongdoktuna Kuki gi territory singda su kem sabada naga singna comment piba amasung detect tawba mathou tade Kuki gi territory da kem saba haibasi Kuki singi right ni haina yang Kuki na thadorakpa cherol amana haire cherol asina makhata na hairibana sing asi naga singi original yum natte Naga sing asi maitei ichi inau sing dege khaidokhraba matungda Kuki gi singda migrate tawrakhibani tribal singi marakta amana amabu ikai khumnagadabani haibase naga singna khangadabani riyang mai sing asi angami singa tanthorakhibani makhoi sing asi Kuki sing bongak senabagi damakta nate haibase riyang mai singna kauroidabani NSN IM gi makedegi Manipur gi naga area singda makhoi gi designated camp saba amasung ceasefire extend tauba pambagumna Kuki singna sumakhoi gi area da camp sabagi hak adu lei Kuki gi camp sabada naga singna detect tauba amasung comment piba mathou tade kanagumba organization sing haibadi foothill natraga molhill singna Kuki singbu makhoi gi area da phauduna chatpada thingba tarabadi Kuki area da makhoi masa palaga pairaga chatnaba honabana phagani hairi makha charakpa pauda Chief Secretary PK Singagi Thabok Thorom Singda Piningai Oidavadegi Puni Kumar Goyal Manipur gi Anauba CS Oina Hablakhrei Hauji Manipur gi Chief Secretary Oidiba Prasanta Kumar Singagi Thabok Thorom Singda Piningai Oidavadegi Mahaki Mahuta Ministry of Home Affairs gi Makedegi Puni Kumar Goyal bo Anauba Chief Secretary Oina appoint Okhrei Ministry of Home Affairs na thokibo order amana hairibana Department of Personnel and Training na AGMUT Kedar Oidiba Purni Kumar Goyal ase Manipur Kedar Oina Inter-Kedar Deputation Thanabagi proposal adu Appoint Committee of the Cabinet Ayabadu Pikibani Maki Thabaktagi Pothabagi Matam ase Mathang Sai Lising Aniga Subna Kunga Taruki August Kontra Mathoidani Haide Amaramda Manipur gi Chief Secretary Prasanta Kumar Singabu the National Commission for Scheduled Tribe ke Secretary oina appoint Okhrei Lising Masama Pamogdraga Humdoi Base Indian Administrative Service IAS Officer of Manipur Kedara Asis Ahi Asigi Janawari Taraga Mathoida Manipur gi Chief Secretary oina laktringai ki mamangda Bharat Sarkar gi New and Renewable Agency ki Secretary oina thabok toramkhibani pawa sina makhata na haribadi Cabinet Appointment Committee na Prasanta Kumar Singha ase Government of India ki Secretary ki ranks amasung Peda National Commission for Scheduled Tribe ki Secretary oina ngarang order thokhibani IAS Officer ase lising masama pamaudraga mathoi base IAS Officer Punit Kumar gi mohut singgadabani Prasanta Kumar Singha ase sahi asige January thada matamdagi Manipur gi Chief Secretary oiramba Benny Joshi ase English aniga subna kungamari gi December 15 da Union Higher Education gi Secretary oina appoint tawkhraba matungda state asigi Chief Secretary oina lakhibani official singi source amana haribana PK Singana Chief Secretary oiringai matamda state asida santi hanjil aglabasu mahaki thabok thorom singda piningai oidabadigi top bureaucratic transfer tawkhibani state asida santi hanjil agnaba center gi makedigi Kanglup ani gi miyoi sing wari sana aduna yamna kana honari Lanjanarakiba sing makhoi gi mayumda hanjinaba thabok paikhalli masigi mathakta Prime Minister Narendra Modi mathang thada Manipur amasung Mizoram da lakpa yabagi oithokpa leibana tongan agency singna project kaya amaloisinaba yamna kana honari adum oinamang maite amasung Kuki ani gi marakta tholiba Kanglupi irang asigi marakta nang hongnuna amuk Naga amasung Kuki singi khul khara da lambi sembagi matang da issue kaya ama tholakle Kuki singna irang asigi manung haukiba chahi lising aniga subna kungahumdoi gi me thadagi Naga khul sing phawraga German road amasung Tiger Road haina semba haurakibani thong sing asida Naga singi makedegi yamna kana yaningdaba phongdoraklibani loidina Naga taba area da general strike phawba laukthokhrei
Chief Secretary PK Singagi matamda Urukulda Governor yauna pangthokpa Siroi Lily Festival haudoppagi thoramda Army na pangmisina tongduna chatliba MST garida thariba Manipur hairiba wahi adu khomjilaga chakadabani habigi wathok kayasu laikre punamasing asina maram oiraga government gi mekedegi hariba sing asi ningthina yengsimba ngamba Chief Secretary ama mathau tarakpadegi PK Singa to bureaucratic transfer tauba oiramba yai hairi makha tarakpa pauda Popular government ama semnaba hotnagadabani bimol state asida hauji oidiba phibam asi Manipur gi maramda karimata khandaba mitopsingna sasan chalaiduna leire maram adina BJP na athupa matamda popular government ama semnaba hotnagadabani karigumba semba ngamloidaba oirabadi leiriba assembly asi dissolve tawduna people maintain matung inna anaba lengak sasana ama thamnaba honafam thoi haina Lok Sabha gi MP Dr. Angomcha Bimol Akoijamna ngasi mahaki mayumda pangthokpa paugi mifam amada phongdokhrei tha asigi kunmathoidagi haugadariba parliament ki monsoon session asida Manipur gi oiba issue kaya mahaki makedigi pothorakadoriba asiga mari lejana MP Bimol na ngasi pangthokiba paugi mifam aduda makha tan haikibade hauji oiriba issue singi marakta IDP singi issue asina khwadigi madu oiba issue ni IDP singi lefam chafam amasung Education yaung hiram kayada awaba amasung khudong thiba mayoknare Jal Bija Misangi makhada yomthong khuding afaba thangnaba ising phangangadabani hairiba asisu cheda khaktang oina tawre state asigi lawmaker sing amasung legislative ki mifam asi mapung phana phagahna bahotnaba changi lairiba PR lenga asina wathok sing asi mapung phana loisimba ngamba natabana lenga ki thakta policina guide tawraga lairiba isu sing asi loisina bahotna famthoi Irang laksinabani haiduna buffer zone haina khaidoktuna thamliba asi Constitution ki Article 15, 19 amasung 21 asi violate tawani Manipur gi maramda karimada khangdaba miyoina lengak sasan tawbana karamna isu asigi solution purapa ngamgadaribano haina phongdokhi makha tarakpa pauda dolai thabidagi lanjanarakhiba khunja sing mayumda hanjinaba hotnabada security force na thattuna changhankidrei Kanglup ki irang na maram oiraga Imphal East ke dolai thabi amasung masigi akoibada khulgi miyoi sing lanjanarakhtuna sajiwa amasung Songbonggi relief camp na lairiba singna ngasi ayu makhoi khulda changduna kari phibam oiribagi haibada yingsinna bahonabada security force na dolai thabi gate thattuna changhankidrei thagdo aduna maram oiraga nakalani gi marakta chaungna muknaba thokhrei aduba ahemba security force kaya thamjilaktuna IDP singadu mafam adudagi khongpham ama phawba lenghandana thamkhrei thawdok thofamdagi phangba paugi matung inadi ngasi ayu pung mapalom tabada sajiwa amasung songbong relief camp da lairiba dolai thabi yengkhongmang amasung ikaugi khunja sing bus amasung atai gari singda tonglaga pokkhau tespur phawba lakki loinina mafam adudagi khongna makhoi khul sing aduda changsinda bahonabada yamlaba security force ki kangu sing aduna dolai thabi geta Thinglaga thamki khunja singi makedigi phongdorakhibada makhoi asi hingna siraba amaga chap manare mafam aduda changsinuna leiba yadrabasu makhoi na matam sangna hondoklamlaba yum hingol sing adu karamna tawribagi haibadu yengba yahanbiyu mafam aduda makhoi permanent oina leitrabasu yai haina phongdokhi aduba security gi makedigi namduna makhoi amata mafam aduda changhankidei masina maram oiraga nakal anigi marakta muknaba adu thokhibani police ki makok thongba official amana phongdorakhibada makha taba pamdaba thodok sing thokjanaba section tharang oina IDP sing aduna haujimaki oina makhoi gi khol sing aduda changbada athingba du pikhibani makhoi ba hauji detain tawduna changhandana thamliba pukhau Tezpur hariba jaga asi pukhau Tezpur ase kilometer ani makhai lapi pukhau Tezpur ase yamna sensitive oiba khudong thiningai oiba mafam amasu oiribani Kanglup ki irang asina hawalakpa matamda thangnariba Kangpokpi district ki singthaktagi yamna toina attack chatharakkiba mafam amani irang asi laksinabagi damakta police CRPF nupi company ama amasung ahemba force kaya deploy tawre district administration amasung senior police officers singi makedagi local leaders singa wari sanaduna solution ama purakna bahonari lodina senior police officers singi makedagi su hauji lairiba situation asi yamna kupna monitor tawre haina phongdokhi